ꯂꯣꯏꯈ꯭ꯔꯦ ꯍꯤꯌꯥꯏ ꯁꯅꯥꯒꯤ ꯀꯔꯃꯁꯨ ꯄꯨꯡꯂꯥꯡ ꯂꯥꯡꯉꯝꯕ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯔꯠꯅꯥꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤꯔꯥ? ꯆꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯅꯈꯣꯏ ꯊꯕꯛ ꯊꯦꯡꯈꯤꯅꯤꯌꯦ, ꯊꯕꯛꯇꯣ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯍꯤꯗꯥꯛꯁꯨ ꯆꯥꯒꯗꯕꯅꯤꯅ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯝꯐꯨꯠꯁꯦ ꯈꯤꯇꯪ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ꯫ ꯔꯠꯅꯥ ꯆꯝꯐꯨꯠ ꯕꯥꯎꯜ ꯑꯗꯨ ꯂꯧꯗꯨꯅ ꯑꯃ ꯑꯅꯤ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯅ ꯊꯥꯡꯗꯣꯔꯛꯂꯦ, ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯗꯨꯅ ꯑꯃꯨꯛ ꯍꯤꯞꯈꯤ꯫ ꯕꯤꯃꯣꯂꯥꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯔꯇꯅꯥꯒ ꯂꯩꯍꯧꯕ, ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯐꯤꯁ ꯉꯥꯏꯍꯥꯛ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯑꯗꯨꯃꯛ ꯇꯧꯕ ꯇꯧꯔꯕꯅꯤ꯫ ꯀꯩꯐꯥꯁꯨ ꯅꯧꯅ ꯁꯦꯝꯒꯠꯄ ꯁꯤꯜꯛꯋꯥꯝ ꯌꯣꯛꯄꯒꯤ ꯐꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛ ꯉꯥꯏꯍꯥꯛꯇ ꯁꯪꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯣꯡꯁꯥꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯔꯦ, ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯃꯣꯗꯥꯅ ꯈꯟꯖꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ꯫ ꯃꯥꯅ ꯇꯧꯖꯔꯨꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ, ꯑꯗꯨ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯀꯦꯅꯤꯡꯗꯦ꯫ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯕꯨꯁꯨ ꯃꯥꯡꯍꯟꯕꯤꯈ꯭ꯔꯒ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯤ ꯈꯨꯕꯥꯛ ꯈꯨꯠꯅꯝꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯍꯦꯁ꯭ꯋꯔꯤ ꯃꯈꯨꯠ ꯇꯩꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯅꯥꯎꯄꯥꯗꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯇꯧꯔꯤꯅꯦꯅ ꯏꯃꯨꯡꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯦꯗ꯫ ꯅꯤꯡꯊꯦꯝ ꯐꯥꯂꯦꯡꯉꯝꯕꯗꯒꯤ ꯅꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯑꯃꯨꯛ ꯀꯩ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯋꯥꯠꯇꯕꯤꯗꯣ ꯇꯧꯔꯛꯑꯅꯨ꯫ ꯍꯣ ꯅꯣꯏꯒꯤ ꯅꯃꯥꯁꯦ ꯑꯩ ꯂꯩꯃꯤꯟꯅꯗꯧꯕ ꯀꯤꯖꯔꯦ, ꯃꯥꯒ ꯂꯩꯃꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯣꯡꯁꯥꯕꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯄꯨꯖꯔꯛꯏꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ, ꯃꯥꯒꯤ ꯁ꯭ꯌꯥꯝꯄꯤꯀꯥ ꯍꯥꯏꯁꯤꯅ ꯀꯩꯗ ꯍꯦꯜꯂꯗꯅꯣ ꯇꯧꯖ ꯁꯥꯏꯁꯤꯕꯣ? ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯃꯔꯛ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯥꯏ ꯆꯥꯅꯔꯣꯏ ꯍꯦꯛꯇ ꯍꯥꯏꯗ꯫ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ ꯍꯥꯏꯅꯅꯦ ꯑꯩ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ, ꯑꯉꯥꯡ ꯋꯥꯈꯜꯅꯤꯅ ꯃꯁꯥꯁꯨ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦꯗꯣ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯣꯏꯁꯦ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯍꯩ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤ, ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤꯅꯦ ꯍꯩ꯫ ꯑꯩ ꯑꯣꯏꯔꯁꯨꯅꯦ ꯑꯗꯨꯝꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯈꯜꯂꯤꯗ꯫ ꯃꯈꯥꯗꯒꯤ ꯄ꯭ꯔꯃꯣꯗꯥꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯍꯦꯁ꯭ꯋꯔꯤ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯃꯨꯛ ꯀꯧꯔꯛꯑꯦ, ꯅꯨꯡꯁꯤꯗꯕꯗ ꯅꯥꯔꯦ ꯍꯥꯏꯁꯤꯅꯦ, ꯑꯩꯗꯤ ꯅꯣꯏ ꯅꯃꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦꯀꯣ ꯌꯥꯝꯅ꯫ ꯍꯩ ꯀꯩ ꯍꯥꯏꯕꯅꯣ ꯍꯪꯉꯨꯆꯣ, ꯑꯃꯨꯛ ꯏꯁꯧ ꯇꯧꯅꯔꯛꯀꯅꯨꯀꯣ꯫ ꯃꯍꯦꯁ꯭ꯋꯔꯤ ꯊꯨꯅ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯅꯥꯎꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ, ꯃꯔꯥꯜꯗꯤ ꯂꯩꯖꯗꯦ, ꯃꯃꯥꯅ ꯂꯥꯜꯍꯟꯕ ꯃꯅꯥꯎꯅꯤ꯫ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯇꯧꯔꯨꯗ꯭ꯔꯦ, ꯇꯧꯔꯨꯔꯕꯁꯨ ꯅꯣꯡꯁꯥꯕꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯁꯅꯥꯍꯟꯕꯤꯗꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯛꯇꯣ ꯃꯤ ꯑꯃꯅꯤꯒꯤ ꯁꯔꯨꯛ ꯍꯥꯞꯄꯨ꯫ ꯀꯅꯥ ꯂꯥꯛꯇꯧ ꯂꯩꯒꯦ ꯏꯅꯦ? ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧꯅꯦ, ꯉꯥꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯦꯝꯃꯒꯅꯦ ꯊꯣꯡꯅꯅꯕ ꯇꯧꯔꯨꯆꯣ꯫ ꯂꯟꯊꯣꯏ ꯇꯜꯂꯁꯨ ꯇꯟꯅ ꯎꯄꯥꯏ ꯂꯩꯇꯦ, ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯉꯥ ꯑꯗꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨ ꯂꯣꯏꯔꯛꯄꯒ ꯄꯨꯁꯜꯂꯛꯇꯨꯅ ꯇꯥꯎꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯟꯗ ꯃꯌꯥꯝ ꯐꯝꯐꯝ ꯀꯥꯗꯒꯤ ꯂꯥꯡꯉꯛꯏꯕ ꯃꯈꯣꯜꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯀꯨꯏꯗꯦ ꯁꯅꯥꯍꯟꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯉꯥꯗꯣ ꯇꯥꯎꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯁꯣꯝꯗꯅꯦ ꯅꯈꯣꯏ ꯇꯥꯃꯣ ꯈꯔ ꯐꯝꯍꯧꯕꯗꯣ ꯑꯗꯨꯗ ꯈꯔ ꯄꯤꯔꯨꯆꯣ꯫ ꯏꯅꯦ ꯁꯨꯝ ꯄꯤꯕꯤꯔꯨꯕꯗꯤ? ꯍꯩ ꯑꯉꯥꯡꯅ ꯆꯤꯟꯊꯛꯇ ꯈꯨꯝꯗꯅ ꯂꯩꯒꯅꯨ, ꯑꯁꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯤꯅꯦꯍꯦ꯫ ꯅꯝꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯍꯜꯂꯛꯏ꯫ ꯍꯅꯨꯕ ꯁꯥꯟꯅ ꯌꯨꯅꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯂꯟꯊꯣꯏ ꯇꯁꯦꯡꯅ ꯍꯪꯒꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯆꯥꯅꯕ ꯌꯥꯎꯕ ꯄ꯭ꯂꯦꯠ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯝꯗꯨꯅ ꯆꯥꯛꯈꯨꯝꯗꯁꯨ ꯆꯪꯉꯛꯇꯕꯤ ꯇꯨꯃꯤꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯕꯤꯃꯣꯂꯥꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯉꯛꯄꯗ ꯊꯦꯡꯅꯔꯗꯨꯅ, ꯍꯩꯃꯥ ꯅꯪꯗꯤ ꯀꯥꯏꯗꯅꯣ, ꯀꯩꯗꯧꯔꯒꯦ? ꯂꯟꯊꯣꯏꯕꯨ ꯕꯤꯃꯣꯂꯥꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯄꯨꯔꯛꯂꯤ꯫ ꯆꯥꯛꯇꯤ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤ, ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯁꯤꯟꯗꯅꯅꯦ ꯂꯩꯍꯧꯕꯅꯦ, ꯑꯩ ꯂꯩꯕ ꯀꯤꯕꯒꯤ ꯑꯁꯨꯝ ꯊꯣꯛꯂꯛꯑꯕ꯫ ꯃꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯧꯔꯤ, ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯔꯛꯀꯦ? ꯃꯣꯏ ꯃꯥꯔꯤꯅꯕ ꯁꯥ ꯄꯤꯌꯨꯅ ꯄꯤꯔꯝꯃꯦ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯍꯩꯅꯗꯕꯗꯒꯤ ꯑꯩ ꯁꯨꯝ ꯊꯣꯛꯂꯛꯑꯕ꯫ ꯕꯤꯃꯣꯂꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯂꯟꯊꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯟꯊꯣꯏꯒꯤ ꯃꯥꯝꯃꯗꯨ ꯍꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝ ꯄꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯥꯡꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯌꯨ ꯉꯥꯎꯔꯕꯅꯤ, ꯃꯐꯤ ꯃꯔꯣꯜ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯅꯥꯇꯩ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ, ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯋꯥꯔꯛꯎꯅꯦ, ꯌꯨꯝꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ,
nupi amana hairakpani amana amuk hairei magi licha chajase aikoina tumina som yengduna lairakpani khara khiti helabani ko sana hanbidu mayamna nganglibadu tadaba makhai lekaina wa lawde haina kanna nganglakpa adudadi sauningduna nupi mayam singaduna sumangda chingthaduna fuba yaba furi Bimola hoidi kalakpeli hainare lanthoi nungaitaba sufauri adubo ma tholaktre lapna yengduna lei lanthoi gi mama du sawraduna mayamna thokpa tawkhra haina inthoklami mayamduna cheiba ngangba yaba nganglamnaga hanakre yu ngawba nupa singa dusu loina hankre lanthoi gi mama du hojikta de lanthoi bu ningsing lei Bimola gi matung inaduna lakpadura nena dajai aduga haire ichena yengsan biramdradi imose ngasi kari oiramgane nupi warak pangamdaba aidi miyamangda chope ikaiba nangle haidunida amujao aigidine tawpham thokpani noina yengoi hairasu aina adumak yengsani sanahanbi nangsu ngasidagidi gyan taro ko nupi aikoina sana yunaiba haibase karisu afaba nate nupaga nupiga right manai hairabasune hekta yadabani khongpham ama soikhrakane miyamgi tinsit nafam oigedi ninganuko aina hairibase nangba nuksidabagi nate I mari natrabasu nakhoibune aina nuksidabadi ngamde bema lanthoi nanigane nikthida imungda leminaru chango asi haiduna sana hanbibo lanthoi imungda pusali mayamna chairamba singadu tapna loshili mam amujawnasu matingdu pangbiri narsama ising glass achawba amaga hidaguliga puduna changai tamphagi kada Faijuptu haidokpada tampha oiramdabatuda nurse nupi ado swailawi maning maya koithithi adubu tamphadi leiba uramdi nurse nupi adu mapanda chenthoraktuna leiriba mayam aduda tampha leiramdre haina khanghalare asumna mayam changduna koithithirami adu fawa phanglaktabadagi hospital ki higher authority da amuk pau pirami loising sulaktuna mayamna thiba adu yawrare Hospital dogi mathak makha kachin kaya koithi thiba yaba thiraba tungda yamda pikpa ka amada tasinduna leiramba aduda loisingna thengnaruktuna themnau tawraga makhada putharakle lanthoi su pakhatna phone tawraktuna hanglei loisingna themjinduna haire ima kaisu tawde ko mayamna jiksana yengsili lanthoi chatninga basu thengjilakpana kari suhaida loijingna hairakliba wahai singaduda adamak thajare ahingi matamni Yanggoi sana tumlamnadagi mikap tholakpada kaifa leiramdaba aduda famungdagi kumlaktuna thirai fampham ka aduda su leiba uramde as kai khazano thinga kansida balcony da su leiba uramde nongsu thili chure thongadu chetna lon silamnaga makhada kumlakli yai sanana leiramba ka adu tamna lai famung aduda famduna leiramba adu uraduna thongjin panda leptuna ngihak yengduna lei Kaifa onthorakpada kaple haiba khangli yanggoi sana tapna changsilaptuna makhut thangatuna nupa magi pirang sing adu teithokpiduna hairei dada khaidorage chando ai chando mabungai I manglanda yam wabagi saktamda laami aina ko sukhumamde akhoibu yam warong namado chatkhamale aise mabungoi bada matik yamna chadre mapumana ayoina loksanbiramabadi ai kayamna penkani kaino dada adamaina hairiduba adamaina haibiganuko aibu nuksibidradasu imagi damakta nokna di hingba tambiyudana asi haiduna yanggoi sana chatki tawba adu kaifana makhut pharai yanggoi sana chatlambadagi leptuna onsilaktuna yenglei nakadamadana nongsaba ka aduda tumina family achikpa aduda chiklabra haibasuma chikti Kutsemgi thawin mapang kainaraba cheklagum matu maman ipon no khidare mahosagi mino adusu hongkhre yamna sajachu lichatsu thabak chatlura halaga kasida simulation bakayani mamanaba singaso pau I phawna khidre chumna aran bhaibadu oikhrabani makhota pairiba yu glass atuda munna yengi kuide maningda khasaknaktuna yawribadu yawum phadraba mahidu fathak chili Phone gi lock screen da hapliba momon nokpa nupi magi sakamaduda makhutna nanduna mugengi sintharai mitlu pirangso makhutna pairiba glass to amuk langduna thugai ole angawa nong sabado ngasidi pungon onkhre yam thajadana bhanu sanadu
ꯃꯧ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯁꯤꯜꯍꯩꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯁꯤꯜꯍꯩꯕꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯥ ꯏꯉꯛ ꯉꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯔꯥꯛꯄ ꯃꯤꯗ ꯇꯊꯤ ꯇꯊꯤ ꯉꯥꯡꯂꯨꯕ ꯍꯧꯅꯗꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯗꯨꯅ ꯆꯠꯅꯅꯕ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯚꯥꯅꯨꯁꯅꯥ ꯆꯠꯂꯝꯗꯥꯏꯗꯨ ꯃꯃꯧ ꯑꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯗꯅ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯄꯤꯔꯝꯃꯤ꯫ ꯏꯃꯧꯁꯤꯗꯤꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯇ ꯈꯟꯗꯅ ꯂꯩꯒꯗꯕꯅꯤꯀꯣ, ꯅꯍꯥꯟ ꯂꯥꯛꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯊꯨꯅꯅꯦ ꯅꯪ ꯂꯧꯕ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯜꯍꯩꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯎꯕꯗꯨꯗꯒꯤꯅꯦ ꯃꯃꯧ ꯑꯣꯏꯅꯤꯡꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯅꯤ ꯍꯥꯏꯔꯤꯗꯣ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯂꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯗꯅ꯫ ꯁꯤꯜꯍꯩꯕꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗꯅꯦ ꯊꯕꯛ ꯍꯥꯏꯕꯁꯦ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯪꯒꯤ ꯈꯪꯅꯕ ꯑꯃ ꯂꯩ ꯑꯗꯨ ꯉꯥꯏꯅꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯋꯥꯔꯣꯏ꯫ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯂꯥꯛꯑꯝꯃꯤꯕ ꯏꯆꯦꯃꯁꯤꯁꯨꯅꯦ ꯃꯤ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯤꯜꯍꯩꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯍꯟꯁꯤꯡꯅ ꯁꯤꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯥ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯤꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯅꯝꯕꯔꯁꯤꯗ ꯇꯧꯁꯤꯟꯁꯤꯔꯥ ꯍꯥꯏꯁꯨ ꯍꯦꯛ ꯉꯝꯗꯦ ꯇꯧꯕ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯅꯝꯕꯔ ꯑꯗꯨꯗ ꯅꯝꯒꯦ ꯑꯃꯨꯛ ꯍꯣꯠꯅꯩ, ꯅꯝꯕꯁꯨ ꯉꯝꯗꯦ꯫ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛꯉꯥꯟꯕꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗ ꯃꯆꯦꯗꯒꯤ ꯄꯥꯎ ꯑꯗꯨ ꯐꯪꯗꯨꯅ ꯃꯆꯦꯒ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯏꯃꯥꯒꯔ ꯏꯆꯦꯒꯔ ꯍꯦꯛ ꯍꯣꯡꯉꯣ꯫ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯦ ꯅꯣꯏꯅꯁꯨ ꯌꯥꯝ ꯇꯧꯖꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯔꯦꯗꯅ ꯑꯩꯁꯨ꯫ ꯍꯣ ꯑꯩꯒ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯗꯤꯅꯦ ꯑꯃꯗ ꯅꯠꯇꯦ 2, 3 ꯂꯣꯜꯂꯒꯅꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯅꯤ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥꯁꯤꯒꯤ ꯃꯃꯧ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ꯫ ꯚꯥꯅꯨꯁꯅꯥꯗꯨ ꯍꯔꯥꯎꯅ ꯆꯪꯉꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯪꯅ ꯇꯞꯄꯤꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯐꯖꯔꯤꯕ, ꯅꯨꯄꯤꯗ ꯍꯦꯛ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯄꯨꯕꯥꯅꯅꯦ ꯅꯃꯧ ꯑꯣꯏꯖꯧ ꯍꯥꯏꯗꯅ ꯊꯦꯡꯅꯍꯟꯕꯤꯔꯕꯅꯤꯅꯦ꯫ ꯅꯣꯡꯄꯣꯛꯉꯥꯟꯕꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯋꯥꯗꯨꯗ꯫ ꯅꯃꯧ ꯍꯥꯏꯕ ꯆꯠꯀꯦꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯒ ꯇꯥꯟꯅꯔꯝꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤ ꯁꯥꯎꯕꯒ ꯄꯩꯕꯒ ꯇꯧꯗꯅ ꯂꯩꯔꯤꯁꯦ꯫ ꯀꯩꯒꯤ ꯃꯥꯒ ꯇꯥꯟꯅꯗꯣꯏꯕ? ꯃꯁꯥꯅ ꯈꯪꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄꯒꯤ ꯋꯥꯈꯜ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯩꯒ꯫ ꯑꯩꯅ ꯉꯝꯃꯣꯏꯅ ꯂꯩꯈ꯭ꯔꯗꯤ ꯏꯃꯥꯒꯤ ꯏꯃꯧꯗꯣ ꯏꯃꯧ ꯌꯥꯝ ꯑꯣꯏꯔꯅꯤ꯫ ꯅꯃꯥ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯀꯅꯥꯒ ꯂꯩꯍꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯆꯦꯁꯤꯅ ꯅꯪꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥꯒꯗꯣ ꯄꯛꯂꯕ ꯍꯥꯏ ꯋꯥꯅꯤ꯫ ꯏꯃꯥ ꯀꯥꯏꯗꯩ ꯋꯥꯈꯜꯅꯣ ꯑꯗꯨꯅ? ꯍꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯔꯛꯑꯕꯅꯤ, ꯐꯣꯇꯣꯁꯨ ꯂꯧꯔꯦ꯫ ꯀꯔꯥꯏꯅꯣ ꯑꯩꯗꯨꯝ ꯌꯦꯡꯒꯦꯁꯦ꯫ ꯅꯣꯡꯄꯣꯛꯉꯥꯟꯕꯒꯤ ꯃꯆꯦꯅ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯂꯧꯔꯒ ꯃꯅꯨꯡꯗꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤ ꯑꯁꯨ ꯌꯥꯝ ꯐꯖꯩꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯑꯗꯨꯅꯕꯨ ꯅꯪꯒ ꯍꯣꯡꯉꯣ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯄꯣꯛꯉꯥꯟꯕ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈꯤ꯫ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯦꯗꯒꯤ ꯐꯣꯇꯣꯗꯨ ꯃꯨꯟꯗꯨꯅ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯃꯆꯦꯒ ꯃꯃꯥꯒꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯐꯥ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯏꯗꯕꯤ ꯀꯛꯊꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯐꯣꯟꯗꯨꯁꯨ ꯅꯝꯇꯧ ꯑꯗꯨꯃꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯅꯣ ꯈꯟꯅ ꯎꯈꯠꯂꯤ꯫ ꯍꯜꯂꯣ ꯁꯥꯔ ꯀꯩꯐꯥ, ꯀꯅꯥꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯁꯥꯔꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ꯫ ꯀꯩꯐꯥ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯂ ꯃꯥꯜꯂꯦ ꯁꯥꯎꯔꯞ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯅꯣꯏ ꯁꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯍꯥꯏꯈꯣ꯫ ꯃꯥꯒ ꯉꯥꯡꯅꯗꯕ ꯋꯥ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯅꯅꯦ ꯄꯥꯎ ꯃꯔꯤꯛ ꯆꯝꯅ ꯇꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯊꯝꯈ꯭ꯔꯕꯣ? ꯍꯣꯏ ꯁꯥꯔ ꯊꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯌꯦꯠꯂꯛꯀꯅꯣ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯃꯆꯥꯗ ꯐꯣꯟ ꯇꯧꯕꯕꯨ ꯌꯦꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯅꯦꯍꯦ? ꯁꯥꯔ꯫ ꯁ꯭ꯌꯥꯝꯔꯥꯖ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯊꯛꯏ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯩꯐꯥꯒ ꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯗ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯇꯧꯔꯤꯕꯁꯤꯅꯤꯗꯅ꯫ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯕꯤꯒꯅꯨꯀꯣ꯫
ꯌꯦꯠꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯄ꯭ꯔꯣꯄꯔꯇꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯣꯟꯅꯕꯤ ꯃꯆꯥꯗ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯅ ꯑꯣꯏꯔꯦ ꯑꯩꯅ ꯀꯅꯥꯗ ꯄꯤꯕ ꯄꯤꯗꯕ ꯄꯨꯝꯅꯃꯛ ꯈꯟꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯄ꯭ꯔꯣꯄꯔꯇꯤ ꯄꯤꯕ ꯄꯤꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯅꯕꯨꯛ ꯆꯦꯜꯗꯣ ꯈꯠꯇꯗꯁꯨ ꯆꯥꯎꯊꯣꯛꯎ ꯀꯩꯗꯧꯒꯦꯅ ꯍꯦ ꯏꯕꯥꯒꯤ ꯕꯨꯡꯉꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯄꯥꯕꯨꯡꯁꯨ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛꯇ ꯃꯈꯤ ꯂꯥꯡꯕꯤꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯗ ꯃꯤꯒꯤ ꯃꯤꯠꯇ ꯎꯠꯆꯥꯏꯕꯅꯤ ꯑꯄꯪꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯊꯣꯛꯈꯤ ꯁ꯭ꯌꯥꯝꯔꯥꯖ ꯍꯦꯟꯅ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ ꯀꯩꯐꯥꯁꯨ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯇꯨꯜꯁꯤ ꯈꯣꯡꯗ ꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯗꯥ ꯁꯦ ꯀꯩꯐꯥ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯧꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯊꯛꯄ ꯂꯣꯏꯔꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯑꯃꯨꯛ ꯇꯦꯕꯜꯗ ꯊꯝꯃꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯣꯐꯥ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯪꯉꯛꯏ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯐꯠ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯆꯥꯛꯁꯦ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯍꯣꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯣꯗ ꯁꯤꯃ ꯂꯩꯇꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯥꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯂꯤꯛꯅ ꯈꯨꯝꯃꯛꯄꯅꯤ ꯃꯔꯤ ꯑꯁꯤ ꯈꯖꯤꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯦꯟꯅ ꯂꯥꯞꯅꯕ ꯃꯔꯝ ꯑꯃ ꯂꯥꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯍꯥꯏꯕꯗꯨ ꯑꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯀꯩꯐꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯋꯥꯕ ꯍꯥꯏꯗꯣꯛꯐꯝ ꯈꯪꯉꯛꯇꯕ ꯑꯋꯥꯕ ꯂꯩꯊꯣꯛꯄ ꯍꯩꯔꯛꯇꯕꯒꯤ ꯍꯧꯅꯁꯥ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯂꯤꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯁꯤꯔ ꯈꯜꯂꯤ ꯍꯥꯏꯔꯨꯔꯒꯅ ꯀꯔꯤ ꯇꯨꯃꯤꯟ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯇꯅꯥ ꯆꯪꯉꯛꯇꯨꯅ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯏꯃꯥ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯁꯤ ꯈꯛ ꯇꯧꯕꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯄꯨꯟꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯊꯛꯇ ꯀꯥꯔꯛꯄ ꯑꯗꯨ ꯅꯨꯄꯥ ꯃꯥꯗꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯔꯛꯏ ꯀꯩꯐꯥꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯉꯛꯇꯨꯅ ꯇꯞꯅ ꯌꯦꯡꯂꯛꯏ ꯈꯨꯛ ꯌꯥꯝ ꯆꯤꯛꯑꯕꯣ ꯆꯥꯛ ꯁꯦꯝꯃꯤ ꯆꯥꯊꯣꯛꯑꯒꯅꯦ ꯍꯤꯗꯥꯛ ꯆꯥꯔꯒ ꯄꯣꯊꯥꯕꯤꯔꯣ ꯀꯩꯐꯥ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯀꯨꯝꯃꯤꯟꯅꯔꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯔꯇꯅꯥꯗꯤ ꯄꯣꯊꯥꯔꯨꯅꯕ ꯆꯪꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯇꯦꯕꯜ ꯋꯥꯏ ꯇꯩꯔꯤꯉꯩ ꯀꯩꯐꯥꯅ ꯀꯣꯟ ꯑꯗꯨ ꯐꯦꯡꯕ ꯍꯧꯒꯠꯈꯤꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯗꯗꯥ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯥꯏꯅꯦ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯨꯔꯣ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯊꯟꯗ ꯁꯨꯝ ꯇꯧꯕꯗꯣ ꯋꯥꯔꯝꯃꯅꯤ ꯑꯩꯅ ꯉꯝꯕꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯀꯩꯅꯣ ꯑꯁ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯆꯥꯛ ꯈꯔ ꯊꯣꯡꯕꯁꯤꯕꯨ ꯊꯕꯛꯔꯕ ꯌꯨꯝꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤꯗ ꯑꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥ ꯑꯣꯏꯔꯝꯅꯤꯗ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯍꯩꯅꯤꯡꯉꯒꯅ ꯇꯧꯕ ꯍꯩꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯄ ꯍꯥꯏꯁꯦ ꯁꯤꯒꯤꯁꯤꯗꯤ ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯈꯛꯅꯦ ꯃꯌꯦꯡꯁꯨ ꯇꯥꯗ ꯑꯗꯨꯃꯛ ꯐꯪꯍꯟꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯑꯗꯨꯝ ꯃꯥꯌꯣꯛꯅꯖꯒꯦ ꯁꯅꯥ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯂꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦꯅꯦꯀꯣ ꯏꯁ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕꯤ ꯏꯅꯦꯝꯃꯁꯨ ꯐꯪꯕꯤꯔꯦ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯀꯩꯐꯥꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯑꯅꯤꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯁꯤꯜꯍꯩꯕꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯐꯥꯏꯜꯗꯨ ꯌꯦꯡꯂꯤꯉꯩ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯗꯕꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯑꯣꯈꯠꯂꯦ ꯍꯌꯦꯡ ꯍꯤꯌꯥꯡꯊꯥꯡꯄꯥꯛꯇ ꯊꯦꯡꯅꯁꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗꯨ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯠ ꯀꯛꯊꯠꯂꯤ ꯁꯤꯜꯍꯩꯕꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ ꯄꯥꯛꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜ ꯖꯨꯔꯤꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯕ ꯃꯤꯀꯨꯞꯇꯨꯅ ꯍꯦꯛ ꯍꯦꯛ ꯇꯞꯅ ꯂꯥꯏꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯝꯅꯕ ꯍꯥꯏꯕ ꯑꯁꯤ ꯃꯍꯧꯁꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯉꯩ ꯂꯥꯁ ꯌꯔꯗꯅꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯊꯣꯛꯂꯛꯂꯤ ꯒꯦꯠꯇ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯔꯤ
ꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛꯑꯣ ꯅꯣꯡꯗ꯭ꯔꯦꯟ ꯃꯌꯥꯏ 이히히ꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ